Mathanta Shijaba Mioiba Kodima Poklabadi Noma Soidana Siba Hiba Se Soidrabani Asiba Hiba Posak Asidagi Kanana Suna Topangamloy Asina Lata Lana Sheng Lavakul and Hibiri Tawai Kodimak Asibagi Mahau Tangani Surah number Ahum Ayat number Jamaga Marfumaga Sigataba Lairaba Miobi Punshida Ngaingamdana Aikoi Masian Hatoknari Amana Amabu Lan Soknatuna Mioi Kaya Ama Kangu Takta Punsi Lomnari Kaya Amana Makal Maka Kaya gi Laina Laichatna Duna Shiri Terrorist ki attack Kaya da Misam Kaya gi Tawai Mangli Kangpalgi Nong Taki Singi Oibe accident Kaya da Mioi Kaya Amasu Kangu Takta Pikamnari Punsi Pikamnari Yansinzaba Habadi Yansinba Tinjak Charubadaki Mioi Kaya Punna Punna Ashi Anan Nangli Ising Isau Sing Ninkaiba Un Matum Kin Tarakpa Mahusag Oiba Tagdok Kaya da Mioi Punchi Lamakang the Lomli Atopa Maikai Amadana Masam Mathanta Suicide Tawduna Masana Masabu Hatok Shari Asigumba Asi Anagi Tagdok Mayam Sig Manunda Manung Matam Sadana Masam Mathanta Sijabi Tawong Asina Misi Bagi Chang Kwaidagi Heli Sahida Mioi million Ama Masam Matom the Sijari Natraga no Madamioi Lishing Ahum Mathanta Suicide Tawduna Punchi Lomli Sibagi Masinga Se Haujikti Sahida Lak Tara Manga Oigani COVID-19 Laisat Manung Asidati Suicide Tawduna Sibagi Masing Asi Hana Dagi Yamne Hele Maramdi COVID Laisat Manung Asida Depression Hairiba Puningi Habiti Wakalgi Laina Ase Saruk Ahum Hengat Kre Haina Pandari Nupaga Nupigagi Marakta Yang Nabata Masa Mathanta Sibagi Tawong Asi Nupatana Saruk Ahum Heli Sirage Haiduna Torang Tawbadi Nupina Saruk Ahum Heli Masa Mathanta Suicide Tawduna Sibagi Masing Asina Lan Terrorist Attack Natraga Aikoi Masen Hatok Nabagi Saruk Habiti Hatok Nabadagi Saruk Yam Heli Miubana Sibagi Maram Oiba Maram Tarahundoi Manunda Masa Mathanta Shijaba Suicide Asisu Amani Sahitara Manga Kun Dagina Kun Gamapan Pawada Laiba Mioi Singdadi Suicide Haiba Se Masa Mathanta Shijaba Haiba Se Sibagi Achoba Banam Ama Oiri Sekshininga Oiba Thawang Amadi Mi Ama Mathanta Shijaba Matamda Mioi Kun Amana Masa Mathanta Shijana Bahot Nai Hairiba Sing Ase Seksil Haurabadi Tokhandaba Yai Amasung Sibagi Thawang Dagi Ngakthok Pangame Masa Mathanta Sibagi Maram Kayamuk Lai Masigi Manungda Social Pressure Samajgi Sheshfu Asisu Amani Hingnabagi Lanpamda Mioi Kaya Mayum Thadoktuna City Ki Mafam Kaya da Tangjapam Lauduna Lady Asigu Pibam Asida Amana Amabu Yangsin Bangamde Ana Ayak Yaurpa Matamda Lairabagi Matakta Hena Lairaba Haibatu Oirei Masida Sunatana COVID Laichat Manung Asida Supam Nompam Lairaktaba Social Support Habit Samajgi Tengbang Walakpa Kaya Asina Wakal Laina Naba Tengnei Lady Social Matrix Adu the Yauksin Bangamde Makoi Ase Tongan in Tokpiraba Naitom Taraba Mioi Amagumna Kalnarei Kalibu Wakal Adu Dagina Tokna Hotna Bangamde Pambai later mi Amagumna Punshilian Bahaurei Masagi Manung the Wakal Asum Pixin Jarei Amsung Pixel Madudi Asukam the Pixel Madudi Si Banatana Lady Bapunsi Mahing Asidagina Toknabo Upai Amal Laitre Haina Kanba Haurei Asiguma Matam Asida Social Natraga Community ki support have the Samajgi Aikogi Akoibi support Amamatau Tarai Aikoina Kangadabadi Mioiba Amana Masa Mathanta Sijadring a Damangon the Siragi Haibagi Wakal Toina Power Pa Ugani Siragi Haiduna Torang Toba Su Tingnagani Mangon the Makal Kayagi Layong Utpa Horkani Mahusagumna Nunti Kitoramba Tawak Taba Haining Buwalakpa Tumba Yadabam so Tumlak Taba Tumdana Matam Lelakpa Mathanta Laiganba Nungshu Nungjanaba Asabu Utpa Puning Nungsiba Masung Matom the Kappa Hingning Dre Shining Le Pusise Hinglubagi Kanatre Haina Pongdokpa Tengnagani Imungi Missing na Tauge Kanba Tawangam Daba Tawaning Kaya Pongdok Pasu Yawi Asigma Tanja Asida Matam Chan Mateng Pambirabadi Mathanta Shijaba Haiba Thong Asidagi Kan Mangamgani Madam di Wakal Gilamukna Badagi Masana Masabu Hatok Sabani Mataki Thong Asi Nataba Kaya Amasu Inkalapan Hasing the Tengnaba Yai Inkalapan Upamasan Upi Masa Singna Makoigi Aning Ba Apamba Do Pang Mangam Daba Matamda
masada blade na lenthatpa I thokhanba kouwa ngangba khumgandaba thong lansinduna matomta laikhiba chara henba natraga wan thabagi thawong kaya thengnaba yai hariba thawong ase wayam na ngangandaba aningba apamba ado dangdang phongdokkandaba masagi nungaitaba pendaba ado lethokpagi mahutta Mathanta khangjinduna thamba tension wangba matamda karisu tawba ngamlaroidaba pambai leitraba mi amagum phaujai amasung wan thaba natraga masa mathanta asok apan tawbagi asok apan nanghanbagi thawong kaya chatharai makoi asi mi na thagatpa yamna pami hen intention pihanningi pungning changhanningi makoi bu thoksa haningi atopa machin manawda lu na chana tawbagi mawong utpada khangba ngamde hairi miyo isinga sida life skill watpa ui khudam oina low self esteem oiba haibadi masana masabu thajabagi thak chang watpa communication skill watpa haibadi amaga wari utai shanaba ipau phaudoknaba madui haisingbu watpa mahaki apamba amsung masina khwaidagi hena phai haina khandokpa ngamdaba yaningdaba pamdaba matamda no haiba ngamdaba thabak thoram sindokpa natraga problem solve tawba watpa masagi aningba apamba lepthokpa ngamdaba thawai nuaitaba natraga tension wangba matamda karamna mayok nagadagi haiba khangba watpa thengnagani haibadi sengna hairabada samna hairabada low self esteem masana masabu thajabagi chang shakti pangal watpagi maramnani punsigi demand punsigi apamba taliba pot lambi pandam amasung challenge changyang singnaba sing kayada mapung phana mayoknaba ngamnaba hotnabada mathau taba masak sing ado life skill haina khangnaba yai inkhalakliba nahasingna masada asok apan thokhanba khudong thiningai oibo thawong kaya chatharakpa matamda tarai na lawroidabani makoida siningbaki wakhal leitrabasu makoigi punsida aikoigi mateng mathau tare haina khanggadabani maramasina asigma thongching thengdarabadi chaiba thangba tawbagi mahutta wari saduna aningba apamba ato khangdoktuna mateng pangbigadabani amasung afaba tawrakpa pongning thawatbigadabani thokhiba thawdok amakhak ningsingduna yengsi mama machagi macha marigi manungda ningol amakhaktang yaurammi khara kenasu yoi angang oiringaidagi ningai chawgali pendaba achawba leiba matamda chara toina heli toina su wanthagali mahaki apamado phangdaba matamda sirani haiba wai ase toina haigalli guli hena chasinba thaksinbagi thawdok kaya laikhre sahi kaya asumna haiduna tawduna lakpana mama mapana su thawa sade luna khalude noma mobile handset pibiu hayade hai wahudagi sirni haiduna thong lonsillaga laikhi mahoksagumna khalwi thong hangmande haiduna yengluragadi mama mapagi ningba kaikhi seksil haudaba mikup amada punsi longki maramaduna aikoi khudingmak mioi amana sirage natraga sirani haiba matamda madu khak laina lawroidabani maram khangdoktuna athubada layengna hotnabigedabani suicide natraga masa matanta sijaba haibasigi maramda aikoina khangba yawdaba kaya muruk lei masigi maramda mipum khudimangna khangminaduna suicide haibadi masana masabu hatjaba matomda sijaba tawbadagi ngakthoknaba hotnaba haibase tangai phadaba ithudang oirakle haujikti aikoigi irakta mioi kharadi khunaiga afaba mari thamba ngamdaba khunaida haibadi khunaina inthokpiraba mioi amagumna khannai mioi khunai ama leibagumna lawraga hingliba punsi se khunai gi saruk amani haiba lawba ngamdaba matang yawrai matam masida siba natana topo upai ama leitre haina makoina phaurai masida matang chana mateng pangbiba ngamlabadi thokhaningdaba thawdok kaya asidagi kanba ngamgani atopa mioi kanglup amadana khunai ga afaba mari thamduna khunai gi yaifanaba hotnabada chawba thawdang lawri mioi bagi haibadi miyam gi tunggi mirol gi yaifanabagi tamak thawai kathokpa ngamba kaya thorai kanagumba mioi amada makhagi warning signs asi thengnarabadi section bikatabani taraina khak lawroidabani amasung athuba matamda mateng pangnaba hotnakatabani ahanbada siningba phawba amasung madugi wakhal ado imong manung mari mata maruk mapang khangna chanabada toina phongdokpa anisubada siningbagi wakhalga loinana madugi thawrang tawba haurakpa khudam oina mioi amana tumba yadi haiduna doctor dagi prescription lawraba
लौरगा तुमनबा हिदाक स्लीपिंग पिल्स लेसिंदुना थंबा अहम सुबदा ममांगदा तौखिदबा मौंगदा का हेना मयाई काबा चिंजाक सिनबा हौरकपा लायेंगसी यादबा सिरसु यारे खलकपा मरी सुबदा का हेना वखन पिकथबा हिंगनिंगबगी वखल लेरक्तबा तुम चाबा यारक्तबा मयामदगी तोंगाना तुमिन्ना लैबा अमुक हन्ना मिमानबा ngamlaroi खलकपा मंगा सुबदा तुम्बा चाबा काउथोकपा मखै युग नत्रगा नेसा का हेना सिनबा मयामगा पुनिंगदबा मथंदा लैनबा होतनबा तरुक सुबा खुदोंग थिनिंगाई ओइबा थौंग कया उलक्पा खुदम ओइना गारी का हेना यांगना थौबा सिगनी सोकनी हाइबगा अकीबा लैतबा तरे सुबदा तौगे खनबा मदि तौबा ngamlamdaba थबक कया मचा मसुसिंगना पुमेन पाउमै लंबा लेंगा नसु मतिक चाबा थौलांग लौकपिदबा मथंगदा असिगुम्बा मियोइसिंग खुदक्ता मतेंग पांगबा याबा क्राइसिस इंटरवेंशन सेंटर की खुदोंग चाबा फंगहनगदबनी मपुंग फाबा काउंसलिंग अमसुंग साइकोथेरापी फैसिलिटी फंगलाबा सिनबिगदबनी काउंसलिंग अमसुंग साइकोथेरापी पीबदा खुदोंग चारोइदबा नत्रगा क्राइसिस मैनेजमेंट मतुंगदा मखा ताना लायेंग चथबा यानबा हॉस्पिटल दा मिंग चंदुना लायेंबगी खुदोंग चाबा फंगहनगदबनी असिदसु नतना मयाई काबा चिंजाक सिनरकपा मतमदा मदु लायेंबगी खुदोंग चाबा लैबा इमुंग मनुंगी मियोइसिंगदा साइको एजुकेशन अमसुंग फैसिली थेरापी की खुदोंग चाबा लैबा मफम हॉस्पिटल दा लेहनगदबनी इनखलकलिबा नहासिंगदा एडोलेसेंस मपुंग फाना लाइफ स्क्रीन ट्रेनिंग पीनबा सिनबिगदबनी थेराप्यूटिक अमसुंग रिक्रिएशन थेरापी की खुदोंग चाबा फंगहनबिगदबनी मसा मथंता मतौ करमना मोटिवेट तौगनी ताकपीबा याबा खुदम ओइना रिलैक्सेंस एक्सरसाइज मेडिटेशंस योगा अमसुंग वेलनेस सेंटर नचिंगबा हांगबिगदबनी मसा मतोमदा सिजबाबु इस्लाम की मतुंग इना तौहैदबा अमसुंग अल्लाह ताला ना पामदबा अमनी हाइना अकनमना थिंगबी अल्लाह की नबी हजरत मोहम्मद सल्लल्लाहु अलैहि वसल्लम नदी मसाना मसाबु हाचोकबा सिंगबु जना नमाज सोनबीनबा हाइजबा फावबा याबिखिते मुस्लिम शरीफ हदीस नंबर 557 अमुकसु मुस्लिम शरीफ की हदीस नंबर 113 हाइबिरी जना हाइबदी जिहाद की मतमदा साथीना सोकलबा अमा दोजक्ता तागनी मदुगी मरमदी महाके अशोकपा अदुगी मरमना महाकना मसा मतोमता थांग थिंजिनजदुना मछाबु लोइसिनजखिबा अदुगिनी पुंसी असिदी आवा नुवाइगी चांगयंगनी खांगहैना खांगबा अरानबो उपाय सिनदबा हाइबसे इस्लामना तंबीबा अदुनी अल्लाह तालाना सेंगलबा कुरान दा हाइबिरी नखुतमकना नसाबु मांगहनबा सिनगनु सूरा बकरा आयत नंबर 193 अमसुंग सूरा निसा आयत नंबर 18 अमसुंग 30 दा हाइबिरी हाथ कनु नखोय नसाना नसाबु तसेंगनमक अल्लाह नखोयगी नथक्ता थौजानबी मखागे आयत हाइबिरी हाथ पनत्रगा मसाबु हाथ चबगी थबक असे शरीयत की वांगबा लानबा मसाबु ओच्चरगा तौरबदी मदुगी दंदीदी मैकोल ओइगनी तसेंगनमक मियोबना मालेमगी हिंगबगी चांगयंग खरदा सबर खांगहैबा हैतबदगी अमदि असेंगबा अचुमग्या लौसिंग लैतबा तांसिनजदबदगी तांगखरबा ताइबंग मपोक असिबु मिनुंगसी मचेत अमत खंगदना अमदि ममल मचेत अमत लेप्तना मसाबु मखुतमकना लोइसिनजबा कया उबा फंगली अल्लाह तालाना हाइबिरी असा मांगनु नत्रगा वासिनगनु सूरा नंबर 3 आयत नंबर 138 अमसुंग हाइबिरी निंगबा काइगनु अल्लाह की थौजाल फंगलरोय हाइना सूरा नंबर 38 आयत नंबर 53 थमोय लका खुदिंगदा लैबा अदो महाकना खंगबी सूरा नंबर 38 आयत नंबर 11 निंगजौ लमजिंगबु आइखोयबु अचुंबा निजौ लमजिंगबु आइखोयबु लमजिंगबियु आइखोयबु अचुंबा लबीदा सूरा नंबर 1 आयत नंबर 3 अल्लाह न थवाई अमतबु मागी मंगमदगी हेंदोकना खख अरुंबा अवाबा थंगतपिदे सूरा नंबर 2 आयत नंबर 243 मसा मतोमता ओच्चबा नत्रगा सिजबा असिदगी हिंगननबगी ख्वाइदगी फबा पांबैदी तवक्कुल इल्लाह अल्लाह ताला दगी पुनमक ओइरकपनी
ख्वाइदगी फबा अदो महाकी माइकेदगी ओइरकनी हाइना मसागी पुकनिंग वखलबु अल्लाह तालादा सिन्नजबग लोइनना हिंगबा असिनी न हौखरबा नबी पैगंबर अमदि साहबाई किराम औलिया किराम सिंगी मफमदा पुंसीगी अवा अना चांgyang कया लाखिबा अमसुंग मदुबु खांगहैना खांखिबा अमदि करमना स्माई पाखिबा हाइबा वारी सिंग निसिंगदबनी अचौबा चांgyang सिंगना अचौबा माइ पाकपा पुरा इ हाइबा अचुंबसे खंगहनबिगदबनी थौंग सिंगमक हई सिंगना हिंगननबगे पांबै अमदि उपाय लाइफ स्किल ट्रेनिंग मखल अमनी हाइना लौगदबनी पुंसीगी फिबम सिंगदा खम थेंगना निंगबा काइबा मांगी लंबी अमंबतना कुपसिलक्पा असे आसागी थवई मुतखिबा मरमननी मौंग असिदी मसाना मसाबु हाचेदनिंगैदा मरोमदोम हाना सिजरबनी आसा मांगबा हाइबसितबु मसागी होरकफम हनखिबम अमदि मसागी थवाईगी मपु मसक खंगजदबा चंगजफम टेक्थफम लैत्रबा मसाना मसाबु लमजा सारा ओहनजरबा मपु थाजदबा काफिरसिंगदा महौसाना ओइगल्ली दिनदारी पुंसीदा ताइबंगी अवा अनागी मथक्ता मसाबु आसागी कैराक थादुना काखतहल्ली अमसुंग अनौबा लंबी फंगहल्ली. Hey there. Subscribe to my channel. And also press this bell icon.